Hojik India da Lok Sabha da Waqf bill pukhatlaga masidi amna kanna nainari madudi waqf ase India da laigatra hanagum lairisi laigatra nataga change oikatra nataga lairoitra haibsidi amna kanna masidi discussion ama chathari amasung masigi finalize ama lakhi gani masigi kari oiba maduki report umse pijrake so asomda Jammu Kashmir ki pusari pa mufam asida Pakistan amadi India ki marakta line of control dai masigi line of control asida Pakistan army na violation taram kre violation taram kre sini amasung makhoi akhara changak le aduka army base laidise aduka line control di Iraq India ki army base laise masida firing tarak ne aduki matung de Indian army sing yakai re amasung makhoi na hanna cross firing to matum diki makhoi ase tension kre sini Jensen Kre, Makoyamna, Mafam Yamna Maka, Cross Erka Tragasu, Hojiki News as Yamna, Hotni, Amazon Pom Gada, news outlets in Nainari, Madudi, Dordersangi, Masisu News Amani, Masida Haiti, Pakistan Army, Mafam Yamna, Sangna, Manunda, Sang Ragasu, Makoy line of control, say Violet Todan Sang, Kre, Amasung firing, Toram Kre, Cross firing, the Kimako Jensen Kreatona, Masi Jarba development, Amadi, Amasung Haina Kiptani, keep it to break Torkamako Chang Lampani, Habs declare Kangle. Masida point to be noted or is 2021 the Pakistan amadi India ki marakta hari mafam asida line of control asida ceasefire agreement am tawki amasung matam awdagi hojik phop ki marang da marakta Pakistan na hari ceasefire ase violate tawba ki report sing lay makoina mazak urai khra masu phagi oina tawisini aduga recently garang tawram khiba ase Nungtin gi pung amaga makai taba adwai dani amasung makoina Pakistan occupied Kashmir haibs mafam sidaki chiki line of control silan silaklaga masigi thabak ase tawram changkhibani makoi firing tawrami aduga Indian army gi official na so hai sini malda casualty oi ki walaite yamna chawna clash pudi oina khidre sini adubu violation tawram bado matuni chawra perform oi ceasefire tawna khrabati madugi tu makoi na practical uttabato madugi watuni report sing na makhatari madudi hari bomb asita line of control ki manak se masida Indian army the mine plant tung thambi bomb ni aduga hari pa makoi gi Pakistan ki army sing ki changlak pasita yam akan ba clash oine khidrasu masida explosion amati oi kisini aduna makoi gi jawan kharati simak sidragasu madu aso open oi khre hypo form se masi hai so Pakistan marak ta masida changlak laga line of control violation torise masi kari no so makoi na repeatedly masi line of control violation torise masi ki reason amakhaktani madudi makhoi pami India ga makhoi ga phugainapse kapkhainapse aduga makhoi Indian territory learning ba amati masida war tobase makhoi pami sini abi maramdani makhoina masigi violation tam tawrise aduga matwai da lairipa Pakistani public sing adusu makhoina masi training toraga oisini at any time ekhoi masida changlaga kapkhainarak pe yai lan soknarak pe yai aduna masida line of control torusu India gi mina masida peace pamlo so Pakistani kanglup ase masida peace pamte masung mafum ase makhoi ba aduga war setoning batau pami adundi mohoina marak ta haurise sini masig report sim naidara okay masim laira sano amrom da Pakistan China amadi India related wafam amasu hojika nainari news singta madudi international defense industry maduna report se asum ningsing rakpani madudi China na hojika war ki adukumba warship ama yamna sathiba warship ama preparation tawris means semgatli sagatli amasung madugi warship ato in Pakistan the people ginisini India go in China ase mamai ani pan ba adugum port amani mangdana ama ningdana ama China na India ga pullaga asi tawni asum tawni tiam haiba sum palim government asina China ga koi pullaga asi tawni sum tawni kai diam haiba adu China gi manungi intention ase India gi oina phatesini Ladakh ta so handak marakta India gi territory manungda Ladakh asita su controversy or mafam laitana ai khoi gi di oipa aduga makhoi na masida capture winning tawpa amasung adugumba mafam da Kul anida makoi gi mafam pochai amti yumkai sakre haibagi pawsani masigi mafam ase hoji ki pari government ase minister mansu sangsat ta mention taw kresini adupu madugi matag da akan ba kholaw amati karisulate sangatan amatana su somda Aurangzeb ki cover phukpagi wafam ti soi soidana mayam kan lonari so China ki intention de Pakistan ase makoi gi oina India gi oina tension oiba masida kuchugulai pisan ba aduga China ga di aso phom kya da conflict bani na China amati Pakistan se pullaga India se pressure the tension the thamba se pamisini so China na Pakistan ki damakta adugumba warship ama ready the tawre amasung matu Pakistan the pidori maduna pressure India the pinabagi damakta
Masiga loina quite important about Indian Ocean se Indian Ocean asita always surveillance the lady pani India ki naval ship sing amati navy sing ase so masida su lot na ki submarine sing amati makoi warship sing se always masida marak ta koi tuna amati yengsen duna lady China ase only Taiwan the pressure people nate but matam da Pakistan ki support ta India the pressure p Amoromda Bangladesh ki hujik interim government lairipa amasung masigi leader chief ni hairo yo Muhammad Yunus se mayamna hasina ki matungda select tau ki bane amasung Muhammad Yunus ki under the ni hujik caretaker oina Bangladesh chathari se so handak mark 4 days ki visit ama taurui China da amasung mauda mark the statement khara piram kre masine India ki sovereignty da taseng na ki hit toram ge amasung madugi wafam sing ado India ki mi singi thamoi nungda nahan kre amasung nafam su thoki mana hairam bisekari mari lainai makna hairam bisekari maram gino sini hoje question arise to the set saying aiju arise to madi Pakistan madi Bangladesh amaki China ki maraka tie up to madu no problem na koi kai to ge ba chawkhat kre ba chawkhulu cho but India da khut thilaga India ki seven sisters northeastern state asigi matang da wafam thamlam ki makna haiki madi India ki northeastern le seven sister states ase masi landlocked region ni masi ocean lomda samudra da phawna bagi way out late nongpok lomda oiragasu late no aduga awang lomda oiragasu late aduga kharom dana ekhoi ni ekhoi Bangladesh ni amsung Bangladesh ekhoi gadi samudra gi pak na paktram masida open amdi explore to pham lai adu bu hai ba region asidi land locked area ni amasung mase main land India ga samdari se chicken neck corridor masibu ekhoi na Siliguri corridor Siliguri mapamase masida peak level area sina samnari mi Siliguri asina northeast ke seven state sika samna pani so masigi matang da mak na hairam bise maudi masi landlocked area oibani na China na masida economic expand to bagi kudong cha pini se masigi wafam asi India ke mi singna yamna nungai khidra masung leaders kya northeast ki CM ka na chief minister even Hemanta Biswa Sharma na so masig reaction ta high kemodi kai darkar lai haiduna masi aikhoi gi sovereignty da yam chawpa hit am nima na toram lise Yunus ki wafam intention asida clear ta iti China da magna hu hapchelambani China na mi yeng thamlak no ba du kum wafam khara thamlambani haina lawna khre so Muhammad Yunus ki handak ki statement asida India pen kidre amasung China da chatlaga mi ki country ki matag da phak nganglam bani haidura phak na mention tawning ni base madu ki manung da masi masu point abani mauti Bangladesh asi only guardian ni masi region asi ki oinadi aduga guardian habise Indian Ocean asigi masigi part asimagi ti mapuni sini seven sister state asina samudra da masi lakpagi kari amata way leite sini mauti it means China amati Bangladesh pulaga something to bi ai masini masiyam job na ina bakima chak oiki so masi singa sini Bangladesh amati India relation Bangladesh amati Pakistan ki marakta handak oiriba aduga India amati Pakistan ki marakta handak oiriba aduga China na manungdagi India da yengsilekliba mityeng makoi na Bangladesh ase khuta thamba Pakistan ase khuta thamba aduga China gi makoi gi hanagi oiba manunggi oiba wakhalon khara lerangmani madu sing ado phangbagi tamaka tap na hodarakise so India gi onadi Kharom daire Bangladesh masi tension gi machak am oiri atopa de samudra leikhredana asom daire nongpok to ere akoi Brahmadesh Brahma sisu China gi yana bani aduga asom da awang lomdra Pakistan awang nom chuklom da Pakistan maksini India si maikai mari de gi yengsilli haibis declare oi